Spiritual Corner ki Manipuri Sabbath School Lesson Study Hour asibu mityeng tabiriba na khoi khwai khibikpu Ishor gi mingda amuka welcome tawzari 2024 gi ahanba first quarter loisinkhre haujiki ekhoi amuka 2024 gi ani suba quarter ekhoi amuk changlaktuna leiri anauba quarter da anauba para new quarter new lesson amuk ekhoi nei nagadori handaki second quarter Sabbath school lesson asi yamna maru oiba subject amani the great controversy achauba muknaba haibagi maramda pastor Mark Filena iba parani prathna kanna tawraga masigi quarter sida neinagadaba yamna luraba para ase ekhoi gyan taba ngamdanaba kanna hotna minasi haibase ahanbada aina sumaina thamjaningi ngasigi ahanba para lesson number 1 of second quarter 2024 asi the war behind all wars haina hai the war behind all wars lan pumnamakki lan haina haibani pumnamakki marakta khwaidige aruba khwaidige akanba lan adugi maramda ekhoi neinagadauri Revelation 12:7 amasung 8 ase ekhoi ge memory verse ni Revelation 12 verse 7 and 8 amukteng yengminase and war broke out in heaven Michael and his angels fought with the dragon and the dragon and his angels fought but they did not prevail nor was a place found for them in heaven any longer. Sargada lan adu thokre Michael amasung mahaki angels mahaki sargadut singa amasung dragon ngasai gi Satan amasung mahaki sargadut Satan gi dut sing aduga makoi lan asi thokna khre adubu Satan amasung mahaki marup singna lan adu ngamdre aduga makhoi gi damakta sargada leifam adu leitre haina Revelation 12 verse 7 amasung 8 aduda ekhoina sumaina uba phangi war lan haibase kanana su pamde ekhoi war lan thorak pa haibasi khwaidagi maru oiba mahaki root cause ti karira nungsiba leitabagini karigumba leibak aduda imung aduda community aduda nungsiba leitaba matamda motinaraktaba khatna chainaba mihat mipun war lan haibase thorai aduga aikhoi itomdabu wangna thangatlaba matamda aingondagidi mana khara sonthai haina khanlakpa matamda aina ngamme haina khanlakpa matamda when self is uplifted isa itomdabu wangna thangatpa matamda lan ase lakpani aikhoi lan kana nasu pamde adubo aikhoi ngasi lan marakta hingduna lei 1 John 4 gi 7 amasung 8 ki matung inna God is love ishor ase nungsi bani hai aduna mahakna same kraba pot pumnama aduda ishor gi minungsi ase ishor na thamme haina Jeremiah 31 gi 3 aduda su iduna leye if God is so love ishor ase nungsi ba ishor oirabadi if God is so good ishor ase aphaban ishor oirabadi why there was war in heaven sargada nungsibana mapu oiraga panlaga leiba mafam aduda lan karigi khatna chainaba thokhibra why bad things happen here on earth prithibi asida phattaba kaya asi ngasi karigi ekhoi thengnaribra ishor asi aphabani ishor asi nungsibani hairabadi why do bad things happen to good people ishor khangba aphaba miyoi singda phattaba kaya thoklebase karigira ishor asi minungsi chawbane ishor asi aphabani hairabadi karigi phattaba mayam asi thoklibra maru oina perfect oikraba sargada karam haina phattaba asi horakhibra haibase ekoi gi wahang oina dum laiduna lei aduna masigi hapta asida we will dig deeper ekoi khara luna tawsil layarga ekoi thidokna na bahotna gani aduna ahan ba parada ngase ekoi ni yenggadabase karigi damakta natraga karmhaina why and how karamhaina natraga karigi damakta sargada lan adu haukhibra haibagi parase ahan ba oina ekoi nei naminagadawri war in heaven sargada lan thokpa
ꯑꯩꯈꯣꯏꯅ ꯐꯣꯡꯗꯣꯛꯄꯤꯕ 12ꯒꯤ 8ꯇꯒꯤ 7 ꯐꯥꯎꯕ Revelation 12ꯒꯤ 7 through 9 ꯑꯗꯨꯗ ꯄꯥꯔꯕꯗꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯉꯣꯟꯗ ꯎꯍꯟꯕꯤꯌꯦ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯦꯡꯕ ꯑꯗꯨꯅ ꯂꯥꯟ ꯊꯣꯛꯈ꯭ꯔꯦ ꯁꯔꯒꯗ ꯀꯔꯝꯕ ꯂꯥꯟ between good and evil ꯀꯣ ꯐꯠꯇꯕ ꯑꯃꯁꯨꯡ ꯑꯐꯕ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯛꯇ ꯂꯥꯟ ꯍꯧꯈ꯭ꯔꯦ ꯍꯥꯏꯕꯁꯦ Revelation 12 ꯑꯗꯨꯗ ꯎꯑꯦ ꯑꯩꯈꯣꯏꯅ Lucifer Satan haina ngase aikoina khangnariba Ishorgi dut Lucifer asina Jishu Christagi mayokta Ishorgi mayokta lan tauba horakhi adubu aroibada in the end aroiba matamda mahakna lan adu ngamdre hairaga Ishorna mahakpu amasung mahaki sarga dut singbu Lucifer gi matung inkraba sarga gi dut singbu sarga digi from heaven makoibu sarga digi tan thokhi adubu Bible da makoigi lan adu kayamuk kuina sokna khibra haibadudi mention taude adubu Revelation 12 ki verse 8 ki matung inadi the dragon lost the battle lan pham aduda ngasai gi Lucifer Satan haibanu pa ase mighty ki aduga mahaki angels sing mahaki matung imba sarga gi dut sing ado forced out of heaven sarga digi makoi butan thokki habse Revelation 12 ki verse 8 aduda ikoina seng uba phangi masida ikoina hangba yabo hang amasung nainaba yabo hang adudi karira Revelation 12 asida hairabadi heaven sarga adukki mapung phakraba perfect place amakpa leidaba ishor gi leifam nungsibana yomba aphabana thanba sarga aduda karigi damakta lan asi thokhibra ko karigi lan asi thokhibra Ishor mahak aphaba Ishor minungsi haiba Ishorna maha ase phattaba sarga dutsing adu mana sembra nadraga phattaba haibase Ishorna sembra Lucifer na Ishor gi mayokta lan hawkibagi root cause ase karino mahaki lan hawbagi khwaidigi maru oiba posak adu karino haibagi wahangsing ase aikoida lay masida aikoina munna khallaga aikoi chum isa itomta buhangse karigira ko Ishor laifamda mapung phaba mafamda lan hawkhibase haibase aikoi kanna hange aikoigi thamoida adubu wahang adugi paukum aikoina ngasi mak phangdaba yae adubu aikoi khara thijin laga yengse Ezekiel 28 ki verse 12 tagi 15 phawba adugo Isaiah chapter 14 ki verse 12 tagi 14 phawba aduda parabadi masigi verse ani se aikoina parabadi masida aikoibu tasengna uhalle madudi karira hairabadi sargadasu freedom of choice ase laye haibase hairiba Bible text ani adudige aikoina uba phangi ichini now sing sargadasu freedom of choice nangi wakhal gi matung inna hingnana ba haibado Ishorna pibi haine Ishor ase kayamuk minungsi chawbra aikoibu robot oina semdene sarga gi dut singbu angel sing adubo robot oina mahakna remote ama pairaga mahakna anningbada sason tawhande adubo makhoigi appambada makhoina khanningbada makhoina khurumningba aduda makhoigi freedom adu leishunu haina Ishorna pibi ki by using that freedom of choice hairiba freedom of choice appamba khanba ngambagi adugumba Ishorna pibi kiba aduda khudong chaba lawre hairaga Satan ase perfect creature ni ne Ishorgi amakpa leidaba phajjakraba aphabana thanba yamna mapung phakraba Ishorna sembikraba Lucifer asina ngasai gi freedom of choice appamba khanba ngambagi sakti Ishorna piba adu lana sijinare hairaga maha ase mighty ki Lucifer, a perfect creature, a morning star. Ayuk ki tawan mi chak haina mingthon pangkraba adugumba sarga dut ado. Mahaki freedom of choice adu lan na sizinare hairaga Ishor ge mayokta lan hore hairaga mahak lan adu da mighty ki haibase aikoina Ezekiel 28 amsung Isaiah 14 adu di yengba matamda taseng na uba phangi. Hoi Lucifer freedom of choice adu lan na sizinakre adubu mahaki thamoi da phawrakhiba bright and jealous. Pong thokpa amasung kalakpagi wakhal ase karam haina kadaidagi changlakkhibra haibase ngasi aikoida paukhum leite ichin inausing Deuteronomy 29 gi 29 da haibase aikoina khangba ngamloidaba potsing adudi Ishor ngonda laye madu aikoi thidokpa ngamloi haina Bible na so hai karigi damakta natraga kram haina kadaidagi masigi kalakpa mi hauba pong thokpagi wakhalse Lucifer gi thamoida changkhibra haibadugi paukhum leite aikoi sarga satpa matamda aikoi hangba ngamgani adubu aikoina khanggadabadi
ꯐꯠꯇꯕꯒꯤ ꯋꯥꯈꯜ ꯄꯣꯡꯊꯣꯛꯄ ꯀꯜꯂꯛꯄ ꯍꯥꯏꯕꯁꯦ ꯂꯨꯁꯤꯐꯔꯅ freedom of choice adu sizinarga madu khanki madu lawki madu thijaki madu pamki madugi maramna mahaki thamoi aduda pap haibase pokthораga sarga aduda lan hauki haibasidi it is very clear magi thamoi da pongthokpa adu leirabanina magi thamoi da kallak mi hoba adu leirabanina Lucifer na pambasidi krira all the angels in heaven sarga da leiba sarga dut makhaina mangon the worship tauba kok non tharaga mabu khurumba mabu regards tauba respect tauba adu mahakna pamki aduna Lucifer na mahaki freedom of choice adu lana sizinaraga mahakna angel sarga dut mayam adubu ishor amasung ishor gi yathang adu da doubt jingnaba pokalaki ishor ase nampuda sason tawbane ma ase nungsi haidaba ishor ne mahaki yathang singse aikoi bu pharaga pulga robot kumna aikoi bu sizinabane haibagi adugumba jingnaba mahakna sargadut sing aduda phauhanbagi maramna sargadut mana puba ngamkibane ichin inausing sargadut singi thamoi aduda jingnaba phauhanle hairaga hojikti Jisu Christana ishorna phamliba singhasan madugi throne madugi phambal adu munnanaba hotnarakpa matamda sargada lan adu thoki Sister White na the great controversy gi page 494 amasung 495 ta iba gi matung inna God tried to save Lucifer haine ishorna kuina khangbi mana hek pap tawbaga mabu sargadigi tan thokhi de haine mabu yaradi kanbiningai amukka mabu ahingba punsi aduda purakningai mabukning honghanningai kanna ishorna hotnai hai adubu Satan Lucifer ado adumak maki kallak mi hauba pongthokpa wakhal aduna magi freedom of choice aduna mabu adumak ishordigi lapna puthokki pukning hongbagi matam hendoraga mahak sargadigi tan thokki haibase aikhoina khangi masida aikoina lawbi yabadi ichin inausing God is merciful and at the same time cannot tolerate the evil ishor ase minungsi jawbani haibase aikoina khange adubu phattaba adubu adum hinghanduna phattaba adubu adum leihanduna phattaba amaduna mayam asebu pora mot hanba adudi ishorna tolerate tawba ngamde haibase aikoina uba phange khangba ngamde ishorna mak nungsiba ishorne Lucifer bu kanbininge paptigi handok pininge adubu mana handok ningai kanna ma bu kok piningai hotnarabusu ma aduna halaktaba matamda ma ama leibage maramna sarga pumna ma ase mot hangadore haiba du khangba kanda mana khangba ngamdraga tolerate tawba ngamdraga Satan bu amasung ma ki dut singbu sarga digi tan thoki how it start why it start karam haina hauki kari gidamak masi hauki bra kalak mi hauba ponglokpa maru oina freedom of choice adu lana sijinnabagi maramna sargada lan hauki habse aikoina khangba ngamgani amuka aikoina Revelation 12 ki verse 4 da yengba kanda Lucifer's lies ko Satan gi machin thiba Lucifer gi machin thiba aikoina khangre hause we know war starts in heaven sargada lan adu haukre aduna masida aikoina perfect angel yamna mapung phakraba adugumba sarga gi dut Lucifer morning star ase mahaki thamoi da aina ngasa hai ke bugumna ngasa gi pride and jealousy kallak mi hoba pong thokpa se magi thamoi da kramaina changlak khi bra haibagi logical explanation aikoi da ngasi leite Bible na so aikoi ngonda phong dokte adubu masida aikoi na uba phangbadi karira hairabadi magi thamoi da pong thokpa magi thamoi da kallak pa lakpa aduna maduna ngamle hairaga ishor ge mayok da lan hauki haibsidi aikoi na khangba ngami masida aikoina khangadabadi ichin inausing kalakpa mi hauba natraga pongthokpa haibase it is a sin that conceive in our thinking aikoi ge wakhal da phaurakba pamne mase kalakpa mi hauba haibase action na hana thokte adubu wakhal da la hana lakpani aikoi ge aphaba phattaba nungsiba nungsiroidaba khanba ngamba wakhal asidige haurakpani pap khuding makse ko pap khuding makse adugumna Lucifer gi thamoi dasu ma ki wakhal dasu ngasai gi mana khanning ba khanlo nangi apam bani ko haina ishorna pibi ki ba aduk phajakrba adugumba khudol freedom of choice adu lana sijinaba matamda ma gi apam ba mana khanning ba sidi karira haiba matamda ma se kallakpa mi hauba pong thokpa ase mana khallaga pap adu taki Satan's pride ripen haina ngasi gi Sabbath school na haine Satan gi Lucifer gi mahaki pong thokpa ado hojikti mun khre haine mun khre munlaba matamda kri tore when it is ripened masi mullak laba matamda he started open rebellion towards God
natraga against God ka hojikti mahaki pong thokpa ki mahai uhai adu mullaba mapung pharaba amuka hanjin ba yararoi daba amuka phadaba yararoi daba adu mapung phaba kanda open rebellion hauki ne hojikti mahak secret tawdre hojikti open oina phongdokpa haure ngangthokpa haure thapak tawthokpa haure sargadut mayambu mana michang khomlaga ishorbu singna hanba ishorbu doubt tawhanba magi party khomba magi singhasan munna ba habse open rebellion ase hauki habse ekoina uba phangi sargada lan adu haukre adubu ishorna mahakpu lan adu ngamlaga mahakpu sargadagi tan thokki adubu Satan Lucifer isin inausing matom ta thokki dene sargadagi ma mathanta khakta oikidine sargada lan horga ishorge mayokta lan horga sargadagi tan thokpa aduda mahaki party mahaki group mahaki team yauki habse ekoina khange Revelation 12 ki 4 da kari haye its tail its haibase kanapura dragon adubuni Satan adubuni mahaki mamai aduna swept a third of the stars out of the sky and flung them to the earth mahaki mamai aduna ngasai gi dragon gi mamai aduna Satan aduna Lucifer aduna a third of the stars sargadut saruk ahum gi manungda amma saruk amma ado mana puraga prithvi asida mabu langthaki haine The dragon stood in front of the woman who was about to give birth. Sargadigi lan ngamdare haina mabu tan thokpa matamda matom ta lakdare matom ta oidre pap tawda base. Adubu kanara magi marup magi kangbu ama yaukre. Sargadut saruk ahum ge manungda saruk amma di mana pure. Prithvi da lakpa matamda hojikti kari tawre. Nupi amana angang unaramdai gi nupi adugi mamang da man lepkre hai. So that it might devour her child the moment he was born. Adu oirabdi pokkadoriba angang ngasai gi miron labi nupi aduna pokthorakadoba angang adu mana chaningai mana hatokningai manghanningai haina Lucifer adu ngasai gi dragon adu Satan adu ngai raga leikre haina Revelation 12 ki verse 4 adu da ikoina uba phangi Satan gi ability se asida ikoina yengba matamda sargadut singbu saruk ahum gi manungda saruk ama lawa habse isin inausing Tathagi thabak natene yam lubanine mapung phagraba pap leidaba perfect being isorbu seba tawraga leiba sarga adukki mapung phaba maphamda adukki mapung phagraba mising adubu chingthokpa ngamba haibagi ability ase irai laina aikoi khanba yaroi isin nausing mahakna sarga dut adu phaba chingthokpa ngamlabadi how much easier for him it must be to draw you out from the church Ishorge singlupdagi ishorbu khangna chatliba lambi adudigi nangbu aibu chingthokpadi kayamuk laigadra Lucifer na sargada mapung phaba mising adudo phawbo mana minamba ngamlabadi son khraba pamna yom khraba mikop khuding mityeng khuding wakhal khuding da pap tawriba ekoibudi kayamuk laina puba ngamgadra mase khallaga ekoi yamna chechinna hingbagi mathau tai habise ngasi ge Sabbath school digi ekoi khangjinse sargada thokiba lan aduda ekoina khangba yaba amadi karira Lucifer amasung mahaki matung inkiba aduga loina na sargada leiriba sargadut mayam Lucifer yauna makoi ase freedom of choice adu exercise the way habse ekoina uba phangi makoi ase loina mak freedom of choice adu exercise tawbani aduna makoi ngonda ishorna sargadut sing adu nang Satan gi matung inba yaroi nangde asida leigadabane hana kari shu phade Karigi maram gi damakta phadabra karigi maram gi damakta force nampu tawrga ishorna makoi bu phajilaga thamdabra maram di makoi gi freedom of choice atu ishorna respect tawbani ma angels oisnu ma icham chamba mi taibang mi oibo oisnu ishorna adukki mate ekoi gi freedom of choice asibo respect away habase uwe maduna respect tawbagi maram na sargadut mayam aduna saruk ahum gi manung da saruk amaduna ishor ase phattabani da haibagi wakhal adu mana ngamlaga chapado ishorna magi wakhal adu twist tawhande nangi apambani ko adubo phattabadi isi lei ko aphabadi isi ni ko haibadu mana phajjana tambiraga ngangbiraga makoi gi freedom of choice adu respect tawbiki ngasi su adugumna lanpham aduda Lucifer na party khomlakpa matamda angels pumnamak sargadut mayam aduna decision loki kanagi tung insira haina kangbu amana Satan gi tung ilaga prithvi asida laki kangbu aman ishor gi tung ilaga sargada lei hauki adugumna aroiba matam lakpa matamda ichin inaw sing ngasi chu aikoi gi punsi de chu adugumba decision making matam adu lakadori akonba matamda
natraga nangi Christian gi punsida nangi punsina hinglingai asida Satan gi lanpham asida Satan gi mi changchang sira natraga Jisu Krista gi mi changchang sira wakhalon ase Ishorna karisu force tawraroi adubu nangi apamba aduda Ishorna respect tawgani adubu Ishor gi apamba di krira mabu phanglaga magi matung inba ado aphaba gi punsi ado Ishorna pambani habse khangse mathang tarakpada hoi sargada lan haukhre freedom of choice adu lan sizinabagi lan adu haukhre haujikti lan pham aduda makhoi ase mai thire hairaga Satan amasung mahaki kangbu adubu planet art asida Ishorna thada bikhre Genesis chapter 3 verse 1 through 3 aduda parabadi ekoina uba phangi aduna lan pham ase Satan mai thiriga taibang pan planet art asida kumlakpa matamda haujikte planet art asibuju Satan lan pham asida yawhal harga magi michangda punanaba kanna hotna duna laye Ishorna taibang pan asi semba matamda Bible na haibagi matung ina taibang pan ase it was a perfect place mapung phaba pap laidaba amakpa laidaba yamna phajakrba maphamni haina Bible na haine Genesis chapter 1 verse 31 da kri hai the Bible says God saw everything that he had made Ishorna mahakna sem khraba khutsem pumna ma ase mana ure haraga and indeed it was very good tasengna madu loina ma adu phare haine good and perfect mapung phakre haina Bible na haine pap laitaba taibang pan oina phajana sarga gumna mapung phaba pap laitaba taibang pan oina lai semlambani ne Ishorna adubo sarga mapung phaba maphamda magi dut singda sarga da laiba pomna makta magna freedom of choice pi khiba adugumna taibang pan mana mapung phakraba pap laitaba taibang pan semba matamda su taibang pan asisu mana freedom of choice adu pi khi maduna maram oiraga Adam amasung Eve nasu freedom of choice adu sijinaki freedom of choice ado Lucifer da pi kiba freedom of choice ado Adam amasung Eve ta pap ta driba taibang pan mapung phariba taibang pan aduda Adam amasung Eve da sumana freedom of choice adu pi ki magna robot oina semning de sarga gi dut singbo robot oina magna function tawraga magi apamba da lairaga sijinaba adu pamda bagumna taibang panda mana semliba khut sem sing adu su Adam amasung Eve su mana robot oi haning da bagi maramna sarga da mana freedom of choice pi ki bagumna Lucifer da freedom of choice pi ki bagumna taibang panda amadi Adam amasung Eve da mahakna freedom of choice adu pi ki hoi ta sengna freedom of choice asi lai ko freedom of choice asin na khoi da pi ko haibdo Ishorna ta seng Adam amasung Eve pu khanganing bagi maramna he planted a tree in the garden and called it a tree of knowledge of good and evil aduna nakhoi gi freedom of choice lai ko nakhoi gi apamba aduda ai gi apamba oigani ko nakhoi gi apamba aduda aina respect tawgani ko haibdo khanghanna bagi damakta Ishorna garden adugi ingkhol adugi mayaida upanbi amamana thabi khine aduga upanbi adugi maming adudi karira aphaba phataba masak khangba aduguma buddhi lausingi upanbi hana thonbi khine he made a point of telling Adam and Eve about it because he wanted to make sure they knew they had a choice Ishorna krigi damak to upanbi adu thambra papta hananaba thambra maraktadi masida debate ekoi yam tawe adubu debate adu da changloise ngasi haigadabudi Ishorna upanbi adu hauhanbado mokhoibu changyengna naba natraga mokhoibu pap ta haningaira Ishor asi madu thamdradi pap taram loidabani ne haina mayamna haibasu ekoi taine adubu ngasi ge Sabbath ko na ekoi bo amuka remind tawtuna lei Ishorna madu gi upanbi adu thambado ekoi bo robot oi hanning da bagini nangi aigi wakal adubu Ishorna respect taw bagini freedom of choice lei ko nangi apamba thamoi nungdi phaurak laga nangna chatpa adu darkar tai ko habdu uhanna na bagi damakta thambane nangbu pap ching thaningai thamba natte yarabadi mokoi gi apamba gi matung in aibu indraga chatlasunu haina thamba natte nakoi gi thamoi sengna aibu insunu ko haibagi maramna Ishorna adu thambani Satan prithvi da lakhre sarga da lan ngamdre Eden ge ingkhol da lakle harga ngasai gi upambi adu da lakle harga if pumana themba hauki Genesis 3 verse 4 amasung 5 da you will not surely die nang subsi siroi if masi chaba matamda for God knows that in the day you eat of it your eyes will be open Ishorna khange nang na uhai ase hek chaba matamda nang gi mit pang thokani haibse khangbane nang siroi and you will be like God knowing good and evil aduga nang uhai adu chaba matamda nang gi mit pang thorga nang ase Ishor ga chap mana khrani aphaba phatba du masak khang khrani haina Satan if adu bu themba hauki masida haibase dikarira
Satan haibaside if Ishorna ko nangonda karigumba khara lot tuna thamlaga leire nangbu khanghandaba khara leire mase lot chillaga thamme God is keeping something from you nangonda ge karigumba khanghandanaba Ishorna lotlaga thamme habse Satan na Eve ki thammoi aduda phawhanba hauki Ishorna sargadut semba matamda pap yaudana sembi ki amasung perfect environments akoiba aduda pap haibagi masak pap haibagi consequence amata leidana Ishorna sembi ki likewise adugumna Ishorna miyoiba semba adujasu miyoiba ase perfect oina mapung phapo oina semki maki environment if na paliba Adam ga if na paliba inkol adugi environment da pap ki masak Ishorna laihan kide free from sin pap tagi makoibo porat tungale hairaga pap laidaba mafam sembi ke habse Genesis 1 gi 31 aduda uba phange adubo Adam amasung Eve na Satan gi wa adu laure hairaga makoina uhai adu charaga kari tawre Adam and Eve opened the door for sin to enter pap adu changlakna na bagi thong adu Adam amasung Eve adu na hangbi ki hai and thus that passed to all men Romans 5 gi 12 gi matung inna Adam amsung Eve na pap na changlak pa yanan wa thong hangbi khrabagi maram oiraga haujikti asiba pap ke atauman pap haibase mi loi na makonda thungkhre hai ko Satan sargada lan haure lan ngamdraga prithvi da kumlae magi party purga kumlae taibang pan asida laraga taibang pan asibusu involved taw halaga pap changhalaga Adam amasung Eve magi matung in halaga ngasi taibang pan ase masigi lanjao controversy the great controversy between good and evil phaba phatba ani gi marakta achauba muknaba masigi lan pham asida aikoi bu yauhan laga ngasi leiriba se masida aikoi gi freedom of choice adu sijinare hairaga amukka Adam na hangbi kharba thong ase lonsinna ba aikoi hotnaba tabani love finds a way Haujikti Ishor gi haiba adu indraga makoi gi freedom of choice adu lana sijinaraga Satan na lana sijinaraga sarga digi thokhiba adugum Adam amsung Eve na freedom of choice adu lana sijinaraga Satan gi matung inkhre pap lakhre taibang pan asida amamba lakhre Ishor ga lapna khre Ishor gi aningba adu da chatre Satan gi aningba adu da freedom of choice adu chakre adu Ishor ne aya khre da Mokoi gi kosi ne chatlas no haina Ishorna aikoi na butumin na thadokte adubo love finds a way nungsibana amuka aikoi bu thirak pagi lambi adu Ishorna hangdok piki Adam amsung Eve na pap tawraba matamda nang pap tawgi maramna nang asibu halani nang asi tanthokrani nang asi awaba nanglani haibase Ishorna pronounce tawdringai gi mamangda kri tawe Adam amasung Eve Ishorna communicate tawre harga plan of redemption adu Ishorna hanna piki ne Eden ki ingkol ki tan thok dringai da pap ki atauman ki consequence adu pi dringai da plan of redemption amukka handok pi be yabagi lambi adu Ishorna hana yat pi ki mase ekoi kadai digi uwe Genesis 3:15 the first gospel haina su khange ko ekoina looking directly at Satan hai ngasi gi Sabbath school na ko ngasai gi lin hanuba Satan aduda Ishorna directly yengle harga Genesis 3:15 da sumaina hai I will put enmity between you and the woman Masije nupi bu haiba natene Ishorna ichini nausing Satan bu haiba ne aina nupi amasung nangi marakda yengthina ba adu thamkrani ko and between your seed and her seed nangi charon suron singa amasung nupi adugi charon suron singi marakda yana daba nungsina daba khatna chaina ba haiba aina thamkrani hai He shall bruise your head mahakna nangi kok ase net khairaga nang bu hatkani and you shall bruise his heel aduga nangna nupi adugi charon suron sing adugi makhong adu nangna thudekani Genesis 3:15 aduda masi the seed of the woman haibase nupi gi charon suron haibase kana bu haibra haiba kanda masi se Jisu Christa bu haibane ne nupi adugi dara adige poktharakpa Jisu Christa asina aikoi bu amuka redemption pibi gini haibadu uhanbani ne asida At the cross aduda Satan na Jisu Christa ge heel ado magi khong ado mana sokhan kiye but adubo Jisu Christa na victory langam phiran the le hairaga cross aduda mahakna Satan gi makok ado nongmadi forever amuka hogat pa yadani nga haina magi makok ado net laga thugai gani haibase maduda cross aduna aikoi bu uhanduna laye The door of suffering and death that Adam and Eve opened will one day be closed forever. Adam amasung Eve na
पाप चंगलकनबा हांगबीख्रबा थोंग अदो नोंगमदी पुंसी चुप्पा मतम चुप्पगी लोनसिनबगी नुमित अदो लाकनी हाबसे क्रॉस अदुदा जीशु ख्रिस्तान अखोयबु उहनबी अखोयबु थादोकपीदे अदम अमसुंग ई पाप तौखरेना इदेनदगी तांथोरगा मखोयगी करीसो अमुका हल्लकपा यानिंगाय प्लान पीद्रगा तांथोकपा ईश्वर नते प्लान पीये अइना नखोयबु अमुका हंदोकपीगनी नखोय पुकनिंग होंगलकलबदि अइना नखोयबु अमुका लौबीगनी हाबगी फजबा इन्विटेशन अदु जीशु ख्रिस्तान पीखी Hebrews chapter 2 की verse 9 अमसुंग 2 Corinthians की 5:21 दा ईश्वरना हाबसे करीरा जीशु ख्रिस्ट असिबु सर्गदूत सिंग अदुदिगे खरा हंथना सेंबीकी हायने मतम खरगी दमक्ता महापु मीदगे हेन्न तोन्न सेंबीकी सर्गदूतगे हेन्न तोन्न सेंबीकी हायने अदुगा पाप सुप लई लईदबा पाप सुप खंग खंगदबा मी अदुबु पाप खंगहनबा पाप लईबा ओइना जीशु ख्रिस्ट अदुबु क्रॉस ता चल्ले हारगा पापी अमगे सक्तम लौननबा मपा ईश्वरने याबीखीने करीगिदमक्तरा मसिसे नुंगसीबगी मरमननिने नंग आइबो हंदोकपीननबा ईश्वरना अदुक्की मतिक अवाबा अदु खांगबीखी हाय Do you ever wonder if God really loves you? तसेंगनमा इचिन इनाउसिंग जीशु ख्रिस्टना अखोयबु ओ नुंगसीरिब्राने हायना मरक्ता अखोय खनबा मतम लैब्रा अदु मतम लैरबदि look at the cross अदुदि येंगसे अदुमक अखोयना ऑब्जर्व तौद्रबसु जीशु ख्रिस्टना नखोयबु अइबु नंगबु कयामुक नुंगसीब्रा हाबगे चिंगनबा फावरबा क्रॉस अदुदा अखोय येंगसिने मा कयामुक वाखिब्रा अखोयगी दमक्ता तिंखंगी लोब ओपलगा माबु नाइकेट तौबीरगा योटपी थाजिनबीरगा तिनसिटपीरगा नोकनबीरगा कयामुक इकाइबा कयामुक ह्यूमिलेट तौबा मिहात हात पीखिब्रा करीगिरा जीशु ख्रिस्ट पाप सुपलै लैदबा महाना अदुक्की इकाइबगी मिसी सीखिबदो नंग आइबु नुंगसीबगिनी को नंग आइबु नुंगसीबगिनी अदुना मानन मागी नुंगसीबा अदुना सैतानना थदतख्रबा मरी अदो अमुका समहनबीबने मागी नुंगसीबा अदुना अदम अमसुंग इवना हांगदोकखिबा थोंग अदो अमुका लोनसिनबीगदबने हाबसे खांगसे अरोइबदा our high priest होय नुंगसीबगी मरमना माना क्रॉस दा सीबीखरे मदु अन अरोइबा नते मरक्तदि मी खरना हाये the cross is everything cross aduna loire aduge maramna loinamakta grace laikre haina ngasi lauduna su laye hoy cross ase yamna maru oy adubu aduna loide ishor gi nungsibagi mana demonstrate tawbase krira our high priest maha ase aikoi ge porohit len oina mapa gi maphamda aikoi gi damakta intercede tawraga laye haine Hebrews chapter 4 verse 15-16 da kri hai for we do not have a high priest who is unable to empathize with our weaknesses aikoi ge purohit len aikoi ge aswan bagi damakta aikoi ge aswan badu low thoraga akanba oihanba ngamdaba adugumba high priest aikoi ngonda leite but we have one who has been tempted in every way just as we are yet he did not sin aduba aikoi ge purohit len ngasi leidiba asidi aikoi gumna mioi ba aikoi da gumna hiram kumni khuding makta temptation athemba lakrasu pap tawdaba ꯑꯩꯈꯣꯏꯒꯤ ꯑꯁꯣꯟꯕꯕꯨ ꯀꯟꯍꯟꯕ ꯉꯝꯕ ꯑꯩꯈꯣꯏꯒꯤ ꯄꯥꯞꯄꯨ ꯀꯣꯛꯄꯤꯕ ꯉꯝꯕ ꯑꯩꯈꯣꯏꯕꯨ ꯆꯤꯡꯈꯠꯄꯤꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯍꯥꯏ ꯄ꯭ꯔꯤꯁ ꯂꯩꯔꯤ ꯍꯥꯏꯅ Hebrews 4 verse 15 ꯑꯃꯁꯨꯡ 16 ꯗ ꯍꯥꯏ Hebrews 7 25 ꯗ ꯀꯔꯤ ꯍꯥꯏ Therefore ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ he is able to save completely those who come to God through him ꯑꯗꯨꯒꯤ ꯃꯔꯝ ꯑꯣꯏꯔꯒ ꯃꯥ ꯄꯥꯞ ꯁꯨꯛꯇꯧ ꯇꯧꯗꯕ ꯏꯁꯣꯔ ꯑꯃ ꯑꯣꯏꯔꯒ ꯃꯥꯅ ꯁꯤꯔꯒ ꯍꯤꯡꯒꯠꯈꯤꯕꯔꯒ ꯑꯩꯈꯣꯏꯒꯤ ꯗꯃꯛꯇ ꯍꯥꯏꯅ ꯄꯨꯔꯣꯍꯤꯠꯂꯦꯟ ꯑꯣꯏꯅ ꯂꯦꯞꯂꯒ ꯂꯩꯕꯒꯤ ꯃꯔꯝꯅ ꯀꯅꯥ ꯀꯅꯥ ꯑꯣꯏꯔꯕꯁꯨ mahaki mamingda laklabadi ishorngonda because he always lives to intercede for them mahakna kanbigani hai karigi maramdi matam pomnamakta mahakna nang aigidamakta wanombiraga laye intercede tawbiraga laye kayamuk phajabra ko ichininaw sing Jesu Christa ngasi ishorgi wayel bichargi mamangda leple haraga xyz ase pap taw man khre मागी माबो अखोगी थौजाल पीबसे मा खंग ngamdre लौथोखरसे हाइबा मतमदे जीशु ख्रिस्ताना हाय इपा ngaikone मागी दमक्ता नत्रने आइना ताइबंग पांदा क्रॉस ता आइना ताबी खिबा ईदो मागी दमक्ता नत्रने ngai खियोने हाइना नंग आइगी दमक्ता इंटरसीड तौरगा लय हाय मागना सर्गदा पृथ्वी असिदा माना क्रॉस ता सीरे हारगा अमुका हिंगलगा सर्ग काबा मतमदा सर्गदूत मयामना माबु खुरुमगे तौबा कांदा मा अदुबो लौखी देने Jesu Christana ai bukrum ki ganu hai adubu mana mapang on the direct chale harga John 17:24 da kri hai Father ipa I want the people that you have given me to be with me nang na ai gi damakta haina pibi khraba mi ai na ai gi I tabi khraba mi pum damakto ai ga sarga asida lainingine ai adu pamine ipa hai ki ne
ꯃꯄꯥꯅ ꯄꯦꯟꯕꯤꯔꯕꯒꯤ ꯃꯇꯨꯡꯗ ꯍꯣꯏ ꯍꯥꯏꯅ ꯒ꯭ꯔꯥꯟ ꯇꯧꯕꯤꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯁꯔꯒꯗꯨꯠ ꯃꯌꯥꯝꯅ ꯃꯥꯕꯨ ꯃꯀꯣꯛ ꯅꯣꯟꯊꯔꯒ ꯈꯨꯔꯨꯝꯈꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯁ꯭ꯄꯤꯔꯤꯠ ꯑꯣꯐ ꯄ꯭ꯔꯣꯐꯦꯁꯤꯗꯁꯨ ꯎꯏꯅꯦ ꯀꯣ ꯏꯁꯣꯔ ꯑꯁꯦ ꯀꯌꯥꯃꯨꯛ ꯅꯨꯡꯁꯤꯕ꯭ꯔꯥ ꯀꯌꯥꯃꯨꯛ ꯅꯪ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯔꯤꯕ꯭ꯔꯥ ꯀ꯭ꯔꯣꯁꯇ ꯁꯤꯕꯤꯕ ꯑꯗꯨꯅ ꯂꯣꯏꯗ꯭ꯔꯦ ꯃꯄꯥꯉꯣꯟꯗ ꯂꯥꯛꯑꯒ ꯑꯩ ꯁꯤꯕꯤꯈ꯭ꯔꯕꯅꯦ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯀꯟꯕꯤꯌꯨꯅꯦ ꯍꯥꯏꯅ ꯍꯥꯏꯖꯔꯒ ꯂꯩ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕꯁꯤꯗꯤ ꯃꯣꯔ ꯗꯦꯟ ꯑꯦꯅꯤꯊꯤꯡ ꯍꯤꯔꯝ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛꯇ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯥꯝꯕꯁꯤꯗꯤ ꯀꯔꯤꯔꯥ ꯖꯤꯁꯁ ꯋꯥꯟꯁ ꯑꯁ ꯇꯨ ꯕꯤ ꯋꯤꯠ ꯍꯤꯝ ꯏꯟ ꯍꯦꯚꯦꯟ ꯐꯣꯔ ꯑꯦꯚꯔ ꯁꯔꯒꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒ ꯂꯣꯝꯕ ꯅꯥꯏꯗꯅ ꯍꯤꯡꯕ ꯍꯥꯏꯕꯗꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯑꯄꯥꯝꯕꯅꯤ ꯍꯥꯏꯕꯁꯦ ꯎꯏ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯍꯥꯏ ꯄ꯭ꯔꯤꯁ ꯂꯩꯌꯦ ꯑꯩꯈꯣꯏ ꯋꯥꯔꯣꯏꯁꯦ ꯀꯣ ꯀꯟꯀ꯭ꯂꯨꯖꯟꯗ ꯉꯁꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯁꯔꯒꯗ ꯂꯥꯟ ꯍꯧꯈ꯭ꯔꯦ ꯃꯄꯨꯡ ꯐꯥꯕ ꯃꯐꯝ ꯑꯃꯛꯄ ꯂꯩꯗꯕ ꯄꯥꯞ ꯂꯩꯗꯕ ꯄꯔꯐꯦꯛ ꯄ꯭ꯂꯦꯁ ꯑꯗꯨꯗ ꯂꯥꯟ ꯑꯁꯦ ꯍꯧꯈꯤ ꯃꯁꯤꯒꯤ ꯂꯥꯟ ꯑꯁꯦ ꯗ ꯋꯥꯔ ꯕꯤꯍꯥꯏꯟ ꯑꯣꯜ ꯋꯥꯔꯁ ꯍꯥꯏꯕꯅꯤ ꯍꯥꯏꯕꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯉꯁꯤ ꯍꯧꯔꯤꯕ ꯂꯥꯟ ꯄꯨꯝꯅꯃꯛꯀꯤ ꯃꯀꯣꯛ ꯑꯗꯨꯗꯤ ꯁꯔꯒꯗ ꯍꯥꯟꯅ ꯍꯧꯈ꯭ꯔꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯂꯥꯟꯗꯤ ꯑꯗꯨꯅꯦ ꯑꯗꯨꯗꯒꯤ ꯃꯈꯥ ꯁꯝꯗꯔꯛꯄꯅꯦ ꯉꯁꯤ ꯂꯥꯟ ꯁꯣꯛꯅꯔꯤꯕꯁꯦ ꯃꯁꯤꯒꯤ ꯂꯥꯟ ꯑꯁꯦ ꯁꯔꯒꯗ ꯀꯔꯝꯍꯥꯏꯅ ꯍꯧꯈꯤꯕ꯭ꯔꯥ ꯃꯔꯝꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯏꯁꯣꯔꯅ ꯐ꯭रीडम ꯑꯣꯐ ꯆꯣꯏꯁ ꯑꯁꯦ ꯄꯤꯕꯅꯦ ꯑꯩꯈꯣꯏꯕꯨ ꯅꯝꯐꯨ ꯇꯧꯅꯤꯡꯗꯦ ꯅꯨꯡꯁꯤꯕꯅꯦ फ्रीडम ऑफ चॉइस पीबसिबु नुंगसिब नत्रने को इसिनि नाउसिंग नुंगसिबने माना फ्रीडम ऑफ चॉइस अदु पीए फ्रीडम ऑफ चॉइस अदु पीबगी मरम ना हौजिकते सैतानना फ्रीडम ऑफ चॉइस अदु लानना सिजिनरे हरगा सरगद ईश्वरगा मयोक्ता लान हौकी फत्तबना अदुम पालगा लैबि यादबनिना ईश्वरना मापु सरगदगी तानथोखि मतोमता थोखिदे माना मागे कांगबु खोमलगा सरगदु अहुमगी मनुंगदा सरुक अमा अदु पुरगा पृथ्वीदा कुमलखि मदुना लोइदे सैतान ओखरे आई लान माइथीखरे हाइदे ताइबंग पानदा लाकले हरगा ईश्वरगी मपुंग फाख्रबा ताइबंग पान ईश्वरगी परफेक्ट ओइखरबा प्लैनेट अर्थ अमसुंग ईश्वरगी खुदसेमदा परफेक्ट ओइना सेमबिखरबा आदम अमसुंग इपु इनवॉल्व तौहलगा माना लान अदुदा पुसिनखिए मी पुमदमक लान पाप ताखि ईश्वर मोंदगे लोइना नाथैरगा चखि अदुबु ईश्वरना करी हाय अइना नकोइबो मुक आइगी नुंगसिबगी मपान अइना नकोइबो थीरकनी नकोइगिदमक्ता लंबी पीगनी हाइना जीसु ख्रिस्टना लारगा अखोइगिदमक्ता सीबीरगा लैय अखोइगे पाप कोकपि अदुना लोइबा नते पाप कोकपीखरे हौजिकते नंग फजना हिंगलो हाइरमलगा चटखिबा नते मपांगोंदा अमुक सरगदा लारगा अखोइगिदमक्ता नित्तिगी इंटरसीड तौबीरगा लैय सिंगिनाउसि मसी खंगले हरगा अखोइ जीसु ख्रिस्टगी मनाक्ता नकना चंगबा अमामम ओइसे हाबसे ngasi Sabbath school da aina sumain hygienic bani tabi khraban hoi pomna makki matak ishor na thoi dok hendokpa bor adu pina bi sino ngasi gi para naina ba asina ishor gi nungsiba amasung saitan gi phattaba adu phajana ure hairaga aikoi gi freedom of choice nitti gi aikoi na lowriba decision asida ishor gi apamba adu da chatpa ngamba oise habse mayam ngonda haining bani ishor na mayam bo bor piba oisino